Chadongda Thobal Damgi Mokhatpai Ising Ipakta Nonglai Nushitna hi Lakshin Bada Laikhidraba Mioi Ahungi Manungda Amagi Hakchang Phangbangamle Ngasi Mangani Shuban Numita Chathakiba Thihumba Duda Phangbangam Kraba Hakchang adu Sangakpam Rajib Chahi Kuntraga Mangagini Hairi Rajib ki Manau Nipa Roman Chahi Kungamapan Amasung Ningthauzam Rani Chahi Taragamapan Apokpa Nanaugi Hakchang di Hauzik Faubagi Oina Thiba Phangdri Rajib ki Hakchang Phangkraba Matung Indian Navy gi Diver Singh National Disaster Response Force NDRF State Disaster Response Force SDRF amasung mafam adugi khunja singna Roman amasung Rani gi Hakchang phangnanaba ising manungda thibagi thabak kan Koi tang kun ni pana lukhi mi hom thio phang le khiba dong asi koi nusul pung ahum nom ta ko swai da hai batare koi tungan ba koi Indian Navy SDRF NDRF amadi local ge mi sina thiron la khiba do koi local people sing amadi SDRF na hai ba asi bakchang sing gi manung da amadi phangam le asi bakchang do hoju jong pham sida ubir basni mi am umjin le re hai di numit kya ni yom koi isi manung da le ko maram na haiba safam du uda mi am kitang kudung chaw do maram na haiba haksang asi yam section na ngak sinduna le ri hojik mi am ubir basi koi han bo ina phangli ba asi ba haksang du ni hojik mi am umjin ni ubir basi aduga tungan form sing da haiba tare pa asi hoyushu thiba humbu thaboti lebun jathari ngasi asi koi manipur ge tungan ba form sing leiba tribal amadi muslim amadi maitai gi ba thajana bi amai ke am ko matung da like khurumduna thiba humbu thabo se mu jathaba hawkhibani na to bi na yu to gi to ni ba Yeah, it's Latif. One of the guy, one of this man. Please. kamai thina khiba no mate dai pyo haji thengna ba haibdo ai wakhanda du da leihrabni na thori du thadare hukdu adwaina semaga hukdo sida thame adu thadaraga aduna dum chinga chatpane ba adu chinga chatpa matam du da magi asi kuma furit maning lomse asida kollaga lae adu chingat matam du da magi lumdo asi oiramgani hana khangre ai adum chingmada khangre ba dress ke ki musu sheli ka magi furit arang ma habe angobuda miam ubiri basi khogi ahan boina phangliba si baksang aduni miam ubiri basi khogi ambulance haptuna hoji hojin mak khogi mok ta puna ba hakoi padu miam ubiri basi hoji hojin miam ubiri basi khogi moi ahum lukhi badugi manungda rajib ni haina oiram mani haina chingna badung lo si baksang aduni police ki officers ne yamna section na ngak sinduna ha bitare si baksang asi puduna chanabe thorang tori family gi nung manung singi mi ke ama sulak na mafam sida koi nungai ta phone dok pa teng than oi ben khol mi ama ta phangbiri Nama biri basi zik ahan boy na fangkiba si baksang aduni nakalama hamda kogi Manipur gi hatai tonga tonga fan sing lakpa imai bel sing amadi tonga tonga frup singi gani chepo sing na mokoi thaja ba
ꯂꯥꯏꯁꯣꯟ ꯇꯤꯟꯁꯣꯜ ꯇꯧꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯃꯐꯝ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯃꯈꯥ ꯇꯥꯅ ꯐꯪꯅꯕ ꯑꯃꯗꯤ ꯑꯩꯈꯣꯏꯒꯤ ꯊꯋꯥꯏꯅ ꯏꯪꯅ ꯆꯤꯛꯅ ꯂꯩꯈꯤꯅꯕꯒꯤ ꯑꯗꯨꯒꯨꯝꯂꯕ ꯂꯥꯏꯁꯣꯟ ꯇꯤꯟꯁꯣꯜ ꯇꯧꯕꯒꯤ ꯑꯩꯈꯣꯏꯒꯤ ꯃꯃꯤ ꯀꯌꯥ ꯑꯃꯁꯨ ꯃꯌꯥꯝꯅ ꯍꯧꯖꯤꯛ ꯎꯕ ꯐꯪꯕꯤꯔꯤ ꯑꯩꯈꯣꯏ ꯃꯈꯥ ꯇꯥꯕ ꯄꯥꯎ ꯄꯤꯖꯔꯛꯀꯦ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯑꯩꯈꯣꯏꯒꯤ ꯀꯦꯃꯦꯔꯥ ꯄꯔꯁꯟ ꯕꯤꯁ꯭ꯋꯖꯤꯠ ꯅꯋꯥꯏ ꯄꯪꯂꯣꯏꯅ ꯈꯤꯇꯕꯤꯝ ꯄ꯭ꯔꯦꯝꯆꯥꯅ ꯇꯗꯣꯡ ꯚꯤꯂꯦꯖ ꯑꯗꯣꯡꯒꯤ ꯂꯦꯛ ꯑꯁꯤꯗ ꯂꯩꯗꯨꯅ ꯑꯩꯈꯣꯏꯒꯤ ꯃꯤ ꯀꯟꯕ ꯍꯥꯏꯕꯗꯤ ꯃꯤ ꯔꯤꯀቨꯔ ꯇꯧꯕ ꯑꯁꯤꯕ ꯍꯛꯆꯥꯡ ꯊꯤꯕꯒꯤ ꯊꯕꯛ ꯑꯁꯤꯒꯤ ꯄꯥꯎ ꯃꯈꯥ ꯇꯥꯅ ꯄꯤꯖꯒꯦ Kumalo. Yang kayo to biro no. Tama. Kumalo.